ꯈꯨꯔꯨꯝꯖꯔꯤ HAKSHEL plus meeting tabiriba punongpo taramnokcheri ngasigi akoina thamjariba topics asi awareness to minimize surgical orthodontics hariba topics ni maruina akoigi yagi saruda defect lerakpa matamda masi matam chana khangdo horaga laying hoba aduga masigumba laying hobagi thawdo ase akoina matang chana pibi hoba taragadi surgical हाइबदी सर्जरी गुम्बा याम सीवियर केस अदुम्बगी पुनमक्से ngakthokpa ngami haibaduni ngasi topic sida thamisi sigi ngakthokpa ngami haibasi karamna ngakthokani haibadugi awareness ni maru aina koina ngasi gi HAKSHEL plus ra puraga miyamda khanganjaning bisi hirmasi ki matang da mek sengna thambina ba koi gi RIMS ki dental college ki department of orthodontics and dentofacial orthopedics ki associate professor oina thobu piribi Dr. Laishram Bijaya ko ki studio delengshim bituna leire Dr. Bijaya bu taramok cheri Dr. ngasi ki topic asi awareness haina koina pallabani na miyam da khangda ba adugumba koi yagi di oraga yagi se anaba se hairaga su akoina yari khongna bagi adom na kan de ta puraga sakki ba tut ek kumba aduna angang da na hena care loba gumba sigumbagi tongan tongan ba makhalgi haitare anaba haitare sigumrom de na sakiba adubu ngasi gi sri top top ko gi awareness piba adugumba topic ama oidori banina pidori versus surgical orthodontics hari bani adubu orthodontics hari by itself my gi terms e karino have say medical terms e oiri bani na mayam na de khangdaba sigi matang da di hana junction ringa da doctor orthodontics si karino sana thambi hoi haijare orthodontics haibase hojikti mayamna loina khangnare ko hadi tara phaba na mayamna khangnaraga brushes phage ya bhaja hange ga na haibado adugi potto oidoine orthodontics ta laktoise aduga hojiki awareness to minimize surgical orthodontics haibasina amok treatment se hadi matam chana ta hora kanda haidi orthodontics treatment haise tara phaba khaktang natte ba mayamna di tara phaba haina di adum chatlani adum khangnei ko aduga marak ta haidi certain cases ta yam severe oiba maroina upper jaw lower jaw maxilla mandible haina khangnei ko haidi upper jaw sina yamna severe oina chawthokhiba natraga mandible haidi lower jaw sina yamna hena ka hena growth leikiba chawkiba aduga ani se balance leitaba natraga ani mak se adum pulak chawmina khiba haidi yengbada sakto khitang thiba haitare ko adumaina tawba certain cases leitaba natte haidi adugumba case aduda matam chana thengna horagadi haidi angang nupim chawa bai pam chawa bai makhoi sina haidi chawra ingai matam sida growth leiringai matam sida thengna bi horagadi haidi future da haidi growth si loi khra matung da surgical case oina loi ko adu reduce taw handoine hariba hojiki awareness le horagadi okay hojiki haibidi bese orthodontics size na braces kumba phaba si kumba sil doine baduna surgical orthodontics haraga na sidegi hena severe ba cases kumba da surgery da kar leba posi orakadoine aduna masi matam jana khanghoragadi ngasi gi awareness gi engkansta karamba makhalda or natraga karamba kanda no koina matam sana khangdo hodoise degi magi cause and symptoms se karino habase su doctor na thabigani ahamba da koina hangdor doctor degi khangningi basi awareness si hariba surgery se tawdana bagi damakta awareness se aduki matik important oi mathau tai habasi madi leire adun masi karigi damakta tari bano habasi su mek sen han thabi hoi hojik angang singje hojik habit haiba kharaj lego tang trusting gaina khubi chuppa dagi laije adum yada inthoga thambagi habit adagi saina nga aga lin tawbagi habit adagi yada sor honbagi habit khara lego adai habit singjina jo adum upper jaw lower jaw mathaki makhagi saru jingjida adum magi growing period ta adumaina habit legi bajet haidi long term da habit legi basina maram oiraga sarugi haurakpagi changje balance oidaba haidi mana handaba adagi atopa amana haidi magi mapa mama natraga haidi machin manau singda hereditary oina genetic oina leibasu yawe ko class 3 malocclusion hojik malocclusion naina laina se class 1 class 2 class 3 lei hojiki severe oiba form sida class 1 by maxillary haidi animak chawa saru animak chawa aduga class 2 sida na mo mathaki saru jine hena chawgiba balance leitaba aduga mi gi saktam se na chep tagi yengba kanda
cone ba haidi convex profile oiba adum ba lei adagi khadang haidi makhagi saruje mandible lower jaw si jina hena chauthokiba growth si sine hena leithokiba aduga profile da yeng bakanda masak se cone ba ko khadang jina sum inthoraga masak se cone le kaina haina ba dum yawi ko sigi mayam je habit na obi genetics na obi adu sigi problem sing se khoina chahi magi mixed dentition matam hai batare haibadi pungnung dagi angang si po ba matung da ya je horak milk tit hai ko adugi ya sing je loina sin gi doine sin dringai gi marak khara gara sin ba horak pa stage chahi 8.5 tagina 11-12 years sai bo se sigi matam sida treatment se uhoragadi magi course to karino haragadi treatment se adum phajana ta horaga growth modification ko sigi matam sida taw treatment sina adugi damukta ju appliance myam lei adu sijinaraga growth se modify tawraga severe oi handaba yaeba adu maina future da lakadaba severe malocclusion da protect ai prevent ta hoba yai okay mai nga sagi laiba akoi gi habit degi chu dum oi hela iba pot se matang sana ma se khangdu horaga magi deformity la ka dawri ba defect la ka thi hal ka dawri sarup se kal hoba ya ha bedune ba adu doctor koina khangjaning iba se doctor nga supan bigi ba koi gi lower mandible upper mandible hairaga maxilla okay hairi ba smaina pan gribe pot se da jo problem gumba ngasai doctor na pan bigi ba inthokpa gumba sigumba leiba khotpa gi maya ma hairi se masi dum treatment di to ya haina haibiri ko genetics oi be ya haina haibiri adubu compulsory sometimes koina doctor na haibigi ba nakjip te yeng ba concave form ga leiba sigumba gyam leiba se masi anambana surgery se dum darkar oi ni haina lobu ya ba surgery se darkar oi haina lobu ya karamba matam da haibidi angang jina chahi tranga lanthokraba traimpan lanthokraba adu matam du dadi hojiki growth modification je taw ya deba aduna margi peak oi ngai matam se moigi growth angang jigi growth peak oi ba matam hai je magi 8.5 tagina 12 years maximum 13 years swai bhogi range sida growth se modify ta way ba hadi maxilla mathaki sarusina sum chaw thorakpado phar ga thamba yai ba hojiki appliance koi gi appliance khara lei ko panjara ke adum hadudon phar ga thamani aduga mandible sina mu advance taw hanba hadi saru je loin modify taw yai haijari ba growth matam sida adumain tawraga hadi growth matam da ta horaga di hadi tungda dum prevent the way yes so ki 8 to 12 years woki manung se se ne ba koi sem do hodor se magi growth se ko kai gumba moi sina yam severe oi khre treatment ta hodre hairaga patient dina ai sak phajadre ai treatment darkar oi kenom di tawningi kaina chahi traimpan helaga natra tranga helaga kun helaga lakpas fiya oi ba adugumba condition tu dadi hojiki surgical orthodontics se tangai phade haje okay matam du de braces na yaroi do braces tang na yaroi okay braces su phagani plus surgery lei ko surgery je makhan lei mathaki upper jaw gi surgery maxillary osteotomy ko lower gi jaw gi surgery sina mandibular osteotomy ko ani mak darkar oi be ai mathak tang darkar oi be ai makha dang condition du gi matungina okay magi ngasai gi stage se handokraga di adu maina lakane ba adu bu si sina minimum magi sidegi na chahi sidegi nipan degi na trying to gumo ba lakpu matam seida side treatment hawraga di yamna effective oini haibadu ne thambi se adu bu koina early sign oina koina thengna raka doise angang si ki chahi se karam kan do doise adui matam du adum uba hawrani haidi adugi mamang thaba uba yaw ko genetic cause oiraga di haidi for example class 3 malocclusion haise face se nakan lagi yeng bakanda normal je straight oigadabane ba aduga hojiki class 3 malocclusion sida di khara kon khalakane ba khadang sina inthokpa manba adumaina tawraga di adum haidi adum yeng thokpi ba yara daina koli haije maije kainom kitang di normal oide straight oide haidi khangdraga su ko hek yeng bada kitang nuai ta ba leidana adum tana thokpa yara adumain thok adubu doctor hojiki hariba defect haigadra intokpa khadang intokpa gumba sikumba gi leibase
genetic oiramagadi ma dum uradoi early sign oina adubu masi kayumba treatment hawdaragadi adum magi masagi forms da adum laigi bese adum fix oina adum laigi dera natraga amu henjalakadra okay growth magi inthora ibasaru se dum henjalakadoi ya se keno hidi mathaki ya sina makhagi ya se kupsalaga laidoine ba sumai sigi maung sida aduga hojiki khadang sina hendo e hargadi makha sina oina kuppaga laira aneba aduna mathaki sarugi growth ya sina phajalaga thamaga makhagi sina sum growth tawraga mathaki sina phajalaga le horaga kon khala ineba khadang do aduna moi growing age sida thengna bi horagadi haidi phaba yaiba khadangi haidi growth se phaba yai aduga maxilla duna mo hawgal han ba yai ba haidi appliance khara seasonarga aduga atopa mana doctor koigi ya chawwa haigadra inthokpa mathaki saru inthokpa se masi se angang se anamba matamda ya punung degi hauropa ya se sigi se singraba matungda pramagi mamangi maru ina mamangi saru se de heta defect lakpa inthorakpa aduga ya se yam kungna hauropa gira koigi amaga nanjanaraga haubasina maram oirakanda magi saksida su koigi pura kano deform makti haijararoi but something kano malakpa se masidi kamai tawbe what se makhalani se khenai ko haidi sarudagi defect oiraga chawba man ba haiba ma de yadang chawthokpa haiba ma haidi sigi pot se akoina diagnostic aids mayam sizinaraga haidi examination mayam x-ray lorakani skeletal maturity indicators kaina lai ko x-ray makhan lai lateral cephalogram kaina si mayam je loina lorakani aduga adudo analyze orakanda haidi magi je saruda kyamna defect oirino ade yadang oiragadi ya khara satlaga adum yado semba yaeba haidi surgery yauda bida adu karigumba magi dana saruda oiramaba defect se aduga severe oiramaba adu yadang semaga yadeba adugi matangdu dana mo haidi sarudu daju kakpa lenba khara darkar oirakpa yai haidi maxillary osteotomy ko aduna haiba surgery me amse magi success rate se doctor kamai thambi success rate ti adum phajai haidi hojiki treatment se ko orthodontist amakhak na tawroi haidi it's multidisciplinary approach oirakani oral surgeon darkar oirakani haidi treatment plan do adum punna tawmina doini haidi kayam tawwa kayam kakpa haidi condition dugi matungina loina ba plan tawrakani ado major surgery oirakani ko aduna sigi critical care mayam amsu lay adumba mayam haidi cost effective aduba mayam su lay ko atopa pot haragana aduna awareness lay horagadi sigumba defect sigi severe oiraga surgery tawi haibadu khaktang natabida haidi patient duna kai suffer tawgani haidi kai guba major surgery do tawgragadi mana care lorakadaba dai chection thorang hen lorakadaba da adumba mayam du ju handaraktoin adu trauma gumba ngana di siguma defect si cost of labor doctor aduga kari gumba hairagadi aduna amuk different oigre ko hoi ya chawwa mi singje haidi tusanba matamda ya yamang siam tekalle adu adumba jo oirani trauma sina sidadi akoigi sarugi sidadi soidokna defect leiroi ya gumba do ina lakadoi ba aduga atopa mana doctor ziki hairibase ngasai gi genetic ki condition oi taragati adum available visible si oiradoini aduna sigum adu oirakadori benina sigum matam sina magi parental care hai tarene parents sina masi notice torakanda dental checkup amadi lakadori ni dana adu checkup se yam darkar oi haidi angang sina chahi haidi ya hek horakpadagi hauna adum dental visit tawbiyo haibane haidi ya dogi kai chection thorang ya tin jarak ba haise yam nai dei narga de angang do masagi mathau da ju puning changa oi ko aduna awareness se adum loina hojik ti leina leirabane aduna adum dental checkup every 6 month visit tawba kanda su adum thengnarakani haidi thengnaraga de adum advice adum phangani makoi okay sigumba case da doctor magi defects di lady habadi adai diagnose or ni doctor consult or matamda
adubu angang sigi maigi stage se samna harabta chahi nipan gumba yautriba angang ne na lorasi adu maigi leiriba sigi condition se mana kitang phajadrabani na ko appearance da phajadrabani mama mapa sigi maigi pamjabai matung in surgery to biu bo har so something maigi amadi lakadori ni adu masi doctor na karamaina advice to bibi adum surgery dum direct changi doira na traga hana braces toraga legedori kamai thambe haidi sigi matang sida ko akoi angang sina yam chahi taret swaida haidi visit tawwa kanda khoina pot si ure tawdabu magi yagi condition do di mixed dentition di oirani aduga yado loina bakti singiroi adugi matam do dagi adum hauragar haidi appliance removable fix kaina makhan makhan lei ko myofunctional kaina adum ba piba yaba condition oiraga di adum treatment haujan ba yare treatment modify haidi growth modification tawna bagi aduga surgery da direct tawro sahi adu phau ngai ro na haibadi haide khoina kaigino haibadi surgery je bi ngai da di tawna de hojiki growth modification je adum tawdoi ne aduga surgery je advice tawde surgery sina karam kanda tawge haiba kanda growth se lep khiba ma darkar oiba haide mi angang sina sahi traimpan natraga kun swaisi hendora akanda surgery si plan tawani karigamba treatment matam dana hendokraga di growth modification do tawwa yadraga di okay if treatment se indeed surgery se darkar oibo regati masi growth lepa kanda ne wa tawdori se growth lepa kanda lakpa patient jina darkar oigaleba surgery adubu ngasigi topic se maru oina doctor hojiki hairiba orthodontics ki matang sida surgical orthodontics masi gi awareness ni ko koina ngasigi doctor se habidi se adubu swai sida doctor gi practice so far ngasigi awareness kumba awareness ma oidi benina doctor gi practice is the hojiki hairiba ya gi saru sigi defect le raktana or na traka magi genetical defect oigera growth gi magi habitual oigit or kera sumaina tawdana treatment lakpase kayam la e haina lobi doino hadi awareness watli haiba ma thambidi banina karamaina thambe ai sai adum khara di dum lae ado aina khanbada aware di yamna oire na lawjaninge hoje angang sing adum lae ngasi ngarang da su case khara tawri haidi hojiki angang se class 3 mal occlusion ne ko mai si genetic oidoni magi mapa su taweba adu mapa du di adum adugi habit da adum laikre aduga adum aduda adum adapt tawraga laikre ba aduga angang sina di angang sida di makhoina ujaba matam da haidi कोले खलांग से हेदी स्वाइन तौरगा ट्रीटमेंट ता होबा याय हेबदो मोय खंगागा लाएबा अदुम तौबियोना अदुना हजिक ट्रीटमेंट तौरी अदुम इम्प्रूवमेंट सु लैरी ऑर्थोपेडिक एप्लायंस हैना म लैको अदु सिजिनारगा फेस मास्क काइना अदु सिजिनारगा मागी ट्रीटमेंट चथारी ओके हजिक सिजिनारी बेसे और नत्रगा ट्रीटमेंट गी दमकता appliances use toriba myam za makal kayam lei aduka karam bada karamaina use tokatabano haiba se tham makal se hojiki magi course se hana khangdokpa ma darkar oi aduga mai se class 3 ra natraga class 2 mal occlusion la haiba sima khangdokpa darkar oi adugi matungina appliance makal lei ko haidi myofunctional appliance kaina myofunctional haise lauthok loksin yabi oiraktoine aduna haidi maxilla na growth helagasu mandible na growth helagasu adugi matungina makhan leire adu sijinaraga adum hojiki treatment pangthokpa yai aduga doctor interceptive orthodontics haina haiba ma lady sa yes masi sine karamai interceptive orthodontics hari sisu hojiki complicated surgical orthodontics se haidi kona lakpada kannabagi damaktane haidi for example habit maroin habit se tongue thrusting adagi mouth breathing ga ya da sor holaga tumba nga hadi tum draga so ya da sor hon bai habit laiba nga sigumba sida habit se break ta howa sina interceptive orthodontics ke example aman karamaina no sigi procedure se akoina removable appliance kaina clip sijinaraga hadi tarana semdoini ko hariba pot se habit to aduduna hadi habit to thugai ba hai tare sijinaraga masai matang sida kuigi orthodontics ki sigi appliances se hapa matam sida ko mai gi side effect mayam ama su dum thengnei habigi sigumba history se tajabani na swai sida lakadori se some masi dum sumaina dum chatmina gadabani effect dum lakani moral serbu oirasu adagi mawonda nungai ta to mayam si kari side effect haigadra
haidi pot se inong no pot ama patient gi foreign body hain lo batare haidi ya manung da ju appliance se hapak toine adu da su dum ulcer gumba tawwe yai adagi ayamana di tawde ko adagi face mask hairo face mask hai je mai da hapak toine ba strap mayama haidi si hapak pasida redness gumba leiba khajai da laibak da dei khadang da suba dum thingnai ado hai baje temporary oi hap tangai ringai da khara leiramaga adum matong da handa jagi phagi aduga doctor surgery to bo matam dan my recovery se sidi karamaina oi kayam sang na like to no ma yam thu bra na traga long stay oi hospital stay oi karamaina me hospital stay khara di leigani aduga magi adum haidi mayamna major surgery to wakanda haidi my healing tawagi haidi antibiotic ka pidana dagi medication mayam tawraga dagi chaba thakpa da restriction mayam thamaga adumaina adum critical care se adumain dum lawe chaba thakpa yara oidoine haidi upper jaw natraga lower jaw da surgery ama tawgi ba haise spleen haidi wiring tawraga phajalaga thamdoini hai anowa pot to the lenghandana thamgadori baneba aduna adugi pot to healing tawwa ma darkar oi adugi matam du da ma se chaba thakpa se yaroi done liquid diet oiba natraga haidi mi amadi adum chenaraga care lowa darkar oi haidi tha yamdrabada week 4 weeks kumbadi adum hospital stay oi doine hospital stay oirakani aduga yumda hangraba matungda su care di yam chauna lodaba yadre okay magi ngasai gi thamai ba pot sida lengdana thamalakpa gi adum bagi so ama leibani na aduga size leida aligner gumba digi smile braces gumba hapa gi leibise doctor sigumba study magi treatment se or natraga correction se kayam effective oi buno haina koina thamba yagani loba yagani natraga di kaigino ha matam da hajuti anamana angang nupi masa no pam sa sing se kitang correction tong bai dam da braces hapa se am thobani na masi kamaina lo common orthodontics treatment surgical treatment orthodontic surgery haina jo khangai ko surgical orthodontics sidagi amung pura different hoigre haidi aligner fix adagi lairiba appliance mayam ja average duration of treatment je 2 years oi ado appliance no mayam adum develop tawrai haidi treatment matam do handana basu adagi patient da ju comfort hen nabagi damak ta ju adum mayam aligner kai se latest development amani haidi orthodontic appliance mayam jingi manungda aduga surgery si su ngasai gi doctor na habiri ba severe cases tawgadawbani habigi adum ba leire aduga recovery ki magi challenges se hauji doctor na habiri ba success rate di yam phajana lei habigi pot na din leiri bani adubu kari gumba magi underlying atopa diseases kumba leiraga di masaida complications kuma thokpa su dum leibra kara maina thambe usually surgery tawdoi se ahanda nate maroina haidi chahi 35 haidi ko manga bogi manung da ayamana tawe ko aduna usually the complications ti kya laite hai tare aduga surgery se tawba kanda haidi matam se standard follow tawrami se mamangai da ortho treatment braces hana pharani aduga braces pharaba matungda marakta oina tawrami surgery se okay adugi matungda among hojiki braces se among continue tawe aduna 3 to 4 years ti changeba haidi surgical cases se aduga hojik anowa development oina among thoglai sina surgery hana tawraga braces na among kona phaba aduda na among treatment matam se among khara handare okay hojiki lady base khara difference la ine ba khara difference hana hojikna surgery hana tawrakanda tawraga anowa technique oina surgery hana tawthoe haidi surgery tawra matungda braces oina phaba adu surgery tawwa haise hekta si surgical cases ni surgery tawra se na tawwa amta natte ba haidi examination myam tawgini adai mock surgery tawgini haidi mi du da direct tawwa natte ba hana haidi mi du gi impression lorakani adagi magi model artificial model myam saraga aduda hana loina ba koina ka aga mock surgery hana loi tawrakhini ba aduga kayam na tawradi sita oini do adui matungina loin tawrak toine aduna asoiba
नत्रगा हिदी माई पाक्तबा हाइबदु di laite haita okay aduga 2 years ki duration si manung sida ma properly heal tawrana ba aduga high river surgery si effective oina na ba gi dangta di care aduke matik ti lawga do rimani doctor so I sida di koi gi mai gi dietary habits ko yam darkar oi banina haidi sigi awareness yam maru ai haitare haidi pi ngai da haidi growth na modify tawwa ngami ngai matam du da thengna horaga di haidi adugumba haidi care critical care adegi complication myam do leihal loi dorini sigi marak sida di treatment tawri ngai marak haitare surgery do di tawrabani na heal tawna ba de sigumba gi marak sida di kari kari no koina magi lifestyle aduga plus dietary habit legadoris dietary habit se akan ba de haidi chiu tawda ba pote amata ya roi haidi post surgical care oina tawdori se de infection control ama ya maru oi aduna 2 weeks to 4 weeks se ya maru oi ba matam ne ma haidi yam care lawgadaba matam ne haidi post surgical infection kaina lai ko adumba myam do tawhandana thamdoi ne ba aduna diet ju maru oi adegi plus medication darkar oi masi awareness se doctor leire di haibiri ko aduga ngasi gi su awareness oiri bani adubu still awareness se leina leina surgery da dum end to bu surgery dum to bulak pa se masi ne hena kam yaudaba ju nate adum cases khara lai ko moi do haidi pi ngai da haidi khanghau da bana yamba oi adu pi ngai da khanghau da je hojik te aina khanbada mi jing ja yambana di khangnarabadi male hojik lai sina khangaudabagi na ayamba oina lai khangaudabagi na anambana lakpani na awareness lei hodabagi haitare ko okay hojik ti adum awareness adum chahi gudingi pi ra abani na chahi 10 mukti adum chure haitare aduna khangdi phanyam di khangnare adubu doctor si lifestyle su siri hojiki hariba care si su yamna darkar oibani na changes adegi plus dietary habit ta hojiki doctor na habiri ba akan masaba yada ba sigumba gi smoking habit siju like haidi patient de ko hojikti angang sing je hi khara ngalingai de dum smoking da was lai ko haidi adumba duju yamna haidi effect tawi ko sida haidi smoking siju yam phattaba habit amane haidi post surgical infection gumba natraga healing delay tawa gumba adumba da su haidi smoking jina do adum haidi khara chonda le haitare healing process da adubu doctor awareness ki matang sida mu chikjanjara kanda akoi gi government ki side te gi or natraga rims ki side te gi hai batare limbs hojik dental college se amna leading oiba adugumba institute ama oiri bani state sida dasi ki side te gi di awareness ki matang sidi karamba steps in lokhat piri karamaina thambi yan chumaina haidi media da phongdokpa ko adegi game chatpa hedi school singda game chatpa sigi myam je adeng khabar da paw se yauhanba khabar nungti paraga di adum marak ta adum thengna biramgani adegi tv da de hojik ti facebook instagram youtube myam lai ko sida so adum awareness adum yaurabani okay awareness si matang koi gi social media gi platform da media gi through this sam lai adu school plus koi gi community level se si gi level se di ma koi na low ya ba role si kari kari ui ko to community level da di hoji akoi na game ji chatli ko game chat pa kan sida game chat pa sida angang sing du da problem lai haiba je haidi oza du na ju notice tawam da karoi aduna hojik ti oza su yauna adum haidi awareness se pire haidi akoi dental college se department myam lairi department myam jina magi adum haidi ithongni khallaga adum awareness se adum pak sana manipur sinba thungna adum pire aina lawninge haidi oja adagi mama mapa adagi official atopa haidi thabak tawa myam sing ji jo adum include tawrabani adum aina awareness ti yam pire aduna adum myam je dum khangnare na di lawninge adum community level gi through the kisudum laire ba sigi thak te so adubu doctor koi gi braces ka orthodontics ki matang sa sei da koi gi sometimes ai nga sa he haibi gi ba haija gi ba hapaga su masi ke ju thudona effect ki boida bani da kaina haibe gi sugumba gi sudum leibani na masi treatment se hek ta hoda ba sigumba sudum thengna bra kra maina haibe yani thengne hauzik haidi
patient lakpada 40 years ka su dum lak pyawe 30 years ka su dum lak pyawe mado khangau da bagini kaina hype jawe adagi hojikti adumaina lakpaje moi gi main concern je masak thiena lakchaba khatang nataba ya sina chaina kungna leire natraga lalle natraga aigi jo se sumaina haidi saibada nungaite kaina adumaina complain oina puraga lakpa na ayamba oina tawe ahan oiraga lakpa singju ahan oiraga lakpa su dum effective oibra doctor treatment se effective se adum oi matam haidi treatment duration de adum khara hena changi moidana kano angang da leiriba magi ngasagi growth lepa kanda surgery tawriba nawriba angang sigadi hojiki hariba 40 plus ki sigadi dum khenna doina tang khenna re haidi gums ki healthy oibasi ju darkar oiba aduna gum moi haidi patient dina lakpa kanda magi condition je kamain tawri habadugi matungina haidi treatment progress ju lai yam healthy oiba amasu darkar oi aduga gum gi hare kanda doctor gum gi se bleeding gumba lakpa se akoi gi brush gumba tawbuda su dum bleeding gumba lakpa sigi se masigi se na koina kari karamaina anaba se kari ni hana koina lawdoi adugi duna mo gingivitis kaina dai periodontitis kaina lai ko aduna mo atopa branch oirani periodontics aina adugi duna mo khoina deal tawgani haidi yari ya khongje phajana thamdraga de hojiki gingivitis na taga periodontitis hai je thoglak toine aduna adugi condition du da muksu orthodontics treatment tawsan ba yade kaigumba tawsan ba luba thoga di hena haidi magi hana leiramba gingivitis ki stage to the hena severe oirapa adumain tawe aduna orthodontic treatment sidi yamna healthy oiba mauta healthy oidana laaga su patient do hana atopa treatment darkar oiba singdu hana tahollaga ya gi condition do hana yari yakhongi condition do hana healthy oihela kanda koi treatment do pai okay sigi teamwork amo oira ka dawri bani na doctor size data ya nare or nataga yari nare hairaga lakpa or nataga hawjiki hariba ai di brace hapgadabani or surgery tawtradi yaro habegi sigumba ama laisa so is da aina hangjaba matamda bleeding taw matamda gum bleeding taw matamda city orthodontics ki naktis maina periodontics ki oige dawni kaina sumaina ga laibse sigi pot se ahambegi treatment lemena di khangba natamnina doctor amada iyanare or ayari khongnare lakadori bani ado si mata su akoi first department oina like oral medicine and oral radiology na room number 1 oidoine moisina first patient in a hek lakpa kanda OPD dagi changba moida da changani de moina guide tawdoini nangi problem se sini na moina loina ba hire darkar dugi matungina room number sing da refer tawrakani adagi room haidi department mari manga darkar oirapa ai patient for example my mayaji soire adagi joji ju soire adagi gingivitis periodontitis su leire aduna moising adugi matungina magi first chip complaint dugi matungina patient do high concern department du thabirani adugi matungina patient do adum department loina bak mathang chalaga magi treatment do tokthoktai okay so supposing akoi defects lebegi damukta surgery darkar oibo oraga so natraga braces hapgadabane haiba oraga so direct hita hapa ya okay hana apunba gi keno ma yeng mama changi hai batar adubu doctor swagi matang sida kitang awareness se akoi pibi na ba hai batare private clinic kumbada or sometimes koi angang sing sina mai gi tit correction tawdoi ni haidana any private clinic amda sangaga tawba matamda adum hojiki doctor na panbiri se braces hap kera or ari correction tawgera mai gi hana ab healthiness ma yengba ma darkar oi haiba adum leire adubu atai mafam da di dum hapchan begi si hapasi braces hap to ni hapasi haibegi porama hek laise ma swai sida di awareness oina mayam sida de karamaina thambiba yar hoi adumaina hekta khara dentist khara di tawsalamba su yai kaigino di cases thengna jare haiba haidi tawsalubagi adudagi consequence oina thoglakpa mayam duna maram oiraga patient duna nungai tabagi rims ta laga adumba cases su thengna daba na chade adum tapadi dentist khara di adum tawsanba su yauri ko ado aina hygienic badi haidi mi loina bakta dentist su adagi anybody da hygienic badi haidi patient dugi khallaga haidi kari patient duna la ise atopa pot ki boire haidi magi treatment do ya main bagi boire haidi
ꯁꯦꯝꯕꯒꯤ ꯕꯣꯏꯔꯦ ꯂꯥꯛꯑꯒꯗꯤ ꯃꯥꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡꯗꯣ ꯀꯔꯤ ꯀꯔꯤꯅꯣꯅ ꯒ꯭ꯌꯥꯟ ꯐꯖꯅ ꯇꯥꯍꯟꯕꯤꯕ ꯑꯃ ꯗꯔꯀꯥꯔ ꯑꯣꯏ ꯒ꯭ꯌꯥꯟ ꯇꯥꯍꯜꯂꯕ ꯃꯇꯨꯡꯗ ꯄꯣꯠꯇꯣ ꯀꯔꯤ ꯀꯔꯤꯅꯣ ꯗꯔꯀꯥꯔ ꯑꯣꯏꯔꯤꯁꯦꯅ ꯈꯪꯍꯟꯕ ꯑꯃ ꯗꯔꯀꯥꯔ ꯑꯣꯏ ꯑꯗꯨ ꯈꯪꯉꯒꯗꯤ ꯄꯦꯁꯦꯟꯗꯨꯅꯁꯨ ꯋꯥꯈꯟꯗ ꯑꯗꯨꯝ ꯂꯥꯛꯆꯔꯅꯤ ꯑꯩꯁꯤ ꯀꯗꯥꯏꯗ ꯆꯠꯂꯒ ꯀꯗꯥꯏꯗ ꯌꯦꯡꯁꯤꯒꯦ ꯍꯥꯏꯕꯗꯣ ꯑꯗꯩ ꯍꯥꯏꯗꯤ ꯔꯤꯝꯁ ꯍꯥꯏꯔꯤꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯐꯔꯕ ꯃꯐꯝ ꯑꯃꯅꯦꯕ ꯍꯥꯏꯗꯤ ꯄꯣꯠ ꯂꯣꯏꯅꯃꯛ ꯐꯪꯉꯦꯕ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯖꯅꯤꯡꯉꯤ ꯕꯣꯠ ꯑꯩꯈꯣꯏꯒꯤ ꯗꯣꯛꯇꯔꯁꯨ ꯑꯗꯒꯤ ꯑꯅꯥꯕ ꯌꯦꯡꯕ ꯂꯥꯛꯏꯕꯁꯤꯅꯁꯨ ꯑꯅꯤꯃꯛꯁꯦ ꯈꯪꯃꯤꯟꯅꯕ ꯄꯦꯁꯦꯟꯗꯨꯒꯤ ꯑꯅꯤꯃꯛ ꯈꯪꯃꯤꯟꯅꯕ ꯑꯃ ꯗꯔꯀꯥꯔ ꯑꯣꯏ ꯍꯥꯏꯗꯤ ꯄꯦꯁꯦꯟꯗꯨꯗꯤ ꯀꯩꯁꯨ ꯈꯪꯖꯗꯅ ꯂꯥꯛꯀꯅꯤ ꯃꯥꯏꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯨ ꯈꯛ ꯍꯥꯏꯗꯣꯏꯅꯦ ꯑꯗꯨꯈꯛ ꯍꯥꯏꯔꯒꯁꯨ ꯗꯦꯟꯇꯤꯁꯇꯨꯅꯗꯤ ꯍꯥꯏꯗꯤ ꯌꯦꯡꯕ ꯀꯥꯟda ꯄ꯭ꯔꯣꯕ꯭ꯂꯦꯝ ꯁꯤ ꯂꯩꯔꯦ ꯂꯣꯏꯅꯃꯛ ꯎꯗꯣꯏꯅꯦ ꯍꯥꯏꯗꯤ ꯃꯥꯒꯤ ꯂꯥꯏꯟꯗꯨꯒꯤ ꯇꯣꯉꯥꯟꯕ ꯄꯣꯠꯁꯨ ꯂꯣꯏ ꯎꯗꯣꯏꯅꯦ ꯑꯗꯨꯅ ꯁꯤꯗ ꯆꯠꯄꯤꯔꯣ ꯁꯤꯗ ꯇꯧꯕꯤꯔꯣꯅ ꯑꯗꯨꯝ ꯍꯥꯏꯕꯤꯕ ꯑꯗꯨꯃꯥꯏꯅ ꯔꯨꯝ ꯅꯝꯕꯔ 1 ꯍꯧꯖꯤꯛꯀꯤ ꯑꯣꯔꯦꯜ ꯃꯦꯗꯤꯁꯤꯟ ꯗꯤꯄꯥꯔꯠꯃꯦꯟꯁꯦ ꯁꯤ ꯌꯥꯝ ꯃꯔꯨ ꯑꯣꯏ ꯃꯣꯏꯁꯤꯡꯁꯤꯅ ꯒꯥꯏꯗ ꯇꯧꯔꯒ ꯃꯊꯪ ꯃꯊꯪ ꯊꯥꯔꯛꯏꯅꯦ Okay, मागी chief complaints की मतुंगिना अदुना हेक चंगप मतमदा अंगांगसिना और नत्रगा पेशेंट्सना पामेना ब्रेसेस से हना हापा यादे हाबसिगी सिसु मियामदा अवेयरनेस पीबा अदुगुम्बा अमा ओइदोरिबनी मियामना सु पामेना ता हापा यादे हाबसे हाना आइगी से हापा यारब्रा आई से एलिजिबल ओइरब्रा हाबा खांदोप मा मथौ ताय हाबा ताय पेशेंट दुनादी खांजरोय अखोइना ओइना हाइदी हाइबीबा अमा दरकार ओय डॉक्टर देगी खांदोप मा मथौ दारिबा दुगी पोतसे अदुबु स्वाइसिदा डॉक्टर अतोप अमगन हाइजीन की मतंग सिरसु करमाइना अखोइना थमगदोरिबनो टिटसिगी को अदुगा प्लस गम की और अदुगा अखोइगी हजिकी और डिफेक्ट लेरिबसिगी दी मागी अर्ली ट्रीटमेंट ता होट्रिंगाइ सॉरी अर्ली साइन लेरिंगाइ दा यिंगदा सर्जिकल ऑर्थोडोंटिक्स हारगदी मरोइना सरुजिगा मरी लेनारक्तनी या खक्तंगा नत्ते अदुगा या से हेल्दी ओइना थंगे हारगदी हाइजीन मेंटेन तौबसिन मरुओइसे हाइजीन मेंटेन तौगे हारगदी अमो चारिबा थैबसे कई कई चारिनो जिमजु या मरुओइको हाइदी यादा नपसनगनबा पोट चिप्स कुंबा दगी हौजिकानगी अचापोट चॉकलेट मैम लेको अंगांगसिंगना पाम्बा अदु मैम चारगा तिनजे चाबसे अदुम हेंजल्लेबा अदुगा अदु मैम चारगासु तिन चादबा अंगांगसु अदुम लै अदुना अमुक कमाइन तौगे हाबदा चारबा मतुंगदा रिंस तौगे हैबिट अमा लैबा हाइदी चिन देंथोकपा इसिंग दंगनाबु ओइरे अदा अयुक नुंदांग चांग नाइना ब्रश तौबा अदगी चाबा लोइरपा खुदिंगी इसिंग थकपा अदगी रिंस तौगे हैबिट से याम मरुओय yang clean oina thambase aduga hojiki sarugi defect lakadu stage sida na ngasai doctor na thambi ki ba koi sor homba gumba da su ya ka thoga honba kaina sigumba leiri se sigumba toppa kari kari habit lei buduna maram ora kanda mai gi defect se lakadu ino du defect se leitana bai dang ta kari kari di preventive measure oin lobi haidi angang se pi ngai da bottle feeding kaina tawi ko haidi bottle feeding je haidi chahi ahum mari bauda lep tabida adum continue tawthagraba chahi 3 phau ni pan bo adum angang je adumaina tawbusu lei ko adum baduda dei tham sucking habit leiba yawi adagi pacifier sijinaraga adugi habit myam do aduna so dum class 2 malocclusion se thokhalle adagi class 3 malocclusion sina mo genetic na yam boigale adagi habitual haidi khut ngaraga hippagi hainabi adumba myam su leiko adumba habit singdo aduduna kuina habit sina angang oringai chahi mari manga sida lepkhraga di phare sum continue taw leiraga chahi 3 9 mapan sura bawa adum continue tawraga di hojiki habit se break tawa ma darkar oiba hojiki habit se break tawnaba orthodontic appliance makhan leiko adudu sijinaraga habit to break tawraga maigi growth to modify tawraga haidi surgery se haidi minimize to handoine adu swice da koigi mama obe sing hai tare maru oina sigi mama obe sing sida doctor gi site ki message se angang sidi loina basi mana development se loi uraga dori banina swice di komai thambiyani angang mama sing sida maru oina mama sing jina tawdo je haidi good habit takpi ba ko haidi pi ngai dagi adum haidi bottle feeding boire adagi breast feeding boire feeding je karam kan phok tawgadagi ado idea do leijagadabane ba id adum feeding tawrine na a chahi yam phok taw mama ju khara de adum leiko adu tawbiroidabane dai habit to break ta hoba tare dai tham sucking habit adagi yam insecure oira kanda angang sina adum tham sucking je tawraga adum leibagi habit ka su adum leiko haidi adum yam do leiragadi haidi mama badana haidi tawno haibada adum tawragadi
sumaina haidi clean haidi hostel da pubiraga dugi habit to maina break tawdage do adum tanna thoga haidi adum haidi ngak thukpa yai yam nungai doctor ngasi gi sida akoi awareness oina pizariba hariba orthodontic surgery gi matang je karamaina minimize to gadoino haibadu gi kaino ne awareness ne thamjari basi masai da koina phangjari basi surgical akoi gi defect hana lerakpa genetic ki defect pu oirasu natraga habitual defect pu oirasu sigumba mayam se matam jana khangdo horak taragadi surgery se minimize to gani haibadu ne aduga braces every at the each and every individual heta lakpa ai hapning ena lakpa matam da heta hapa yabra haibagi pot masu swice le hana yin thokadabani haibagi pot masu thambire yam clear oina masigi damta doctor bu amukana thaga pa phong chai ngasi gi damakta di matang asida haksel plus lo sinjari meeting tabir ba punam pu amukana khorum chari